Lakhipuronline puthokchaba August ki tang mari jumsa kaisha numit ki Khomjinba Pao tabirase ahanbada maroiba pao tongan balup kaya galoinana World Meitei Convention na modutila thodokki matangda pau ki mifam ama pangthokre thodok asigi matangda All India Mahila Congress ki President amasung hanagi MP Susmita Dev laktuna yengsinkre Hauzik oiriba tamthireba laina laichata sinamara moiraga sikogi mapok kuman pangthoklaroi Tokyo Olympic da weightlifting da lupa gi takaman phanglakrabi Saikhom Mirabai Chanugi yumda chattuna haraute ama phangdokre ngasi ayuki pung 13 da boxing gi semi final gi match amada Assam gi Lablina Borgohai ga Turkey gi Surmeneli Busenas ka sanaragani amasung Assam da ngarang naune miyoi lising amaga chama ga marfuni thogi masada COVID ki anuba case thengnakre laichata sina positive obigi chang chada amatagi tathana lairi Hauzik mapungoiba pau tabirase World Meitei Convention WMC Assam Udin Sinduna ngarang pangthokiba pau gi mifam amada Silchar gi modhutila da chahi asigi me thagi tang mapan da thokiba tamthiraba thodok adubo thamoi sokna pendaba phangdokre laibak thirabi mapuroiba laikhidrabi Meitei nupi adugi angang ani lairi yamnasu lairaba imungni mayam changduna ijat mangan khiba thodok adugi numit aduda masana gungur thanada chattuna FIR tawkhi World Meitei Convention gi thosil makhada thodok asigi matangda maral lairaba singbo matik chaba chairak pibinaba Justice Demand Committee for Modutila Rape Victims semduna lepa leitana committee asina case asigi matangda kupna yengsinduna lakli World Meitei Convention WMC Assam Unit ki team galoinana atai loop kayamarom mingoina pallabada Sri Radha Krishna Mandir Seva Samiti Mitei Nupi Mahila Bahumukhi Samavai Samiti Manipuri Bosti Maira Paibi Nari Sangstha Rajbari Manipuri Students Union Manipuri Sahitya Parishad Assam Rajbari Branch amasung United Manipuri Association of Assam Oma galoinana August ki tang ahum Guwahati Manipuri Bosti da COVID ki chana pathap ngaktuna pendaba phangdokhiba galoinana athuba matamda justice pibinaba amasung maraibak thirabi nupi asigi damak Assam lengakna thabak macha mata pibinaba lenga ki pukning chingsinki kanagumana victim asigi damak sel gi mateng pangbinglabadi case asigi damak thodokna mangjil thana cheliba Nongin NGO gi account number asida pibirakpa yagani haina World Meitei Convention WMC Assam Unit ki press cherolda palle Nakalamorom dangarang All India Mahila Congress ki President amasung hanagi MP Susmita Dev Modutila rape case ki victim gi yumda laktuna yengsinkre khongchet aduda Justice Demand Committee for Modutila rape victim gi chairman Chengsubam Nabakumar amasung WMC gi organizing secretary Kaisam Sanjeev Women Action Committee for Village Protection gi President Sunita Konthoujam Nongin NGO gi General Secretary Laisram Saratsu Sarukjaki Thodok asiga mari lenana Susmita Devna victim oiribi asigi damakta tawbayaba mateng mahaki maikeidagi tawrakani haibagi thajaba piram ki haina Justice Demand Committee for Modutila Rape Victim gi Coordinator Mutum Gunadhona Paudam lagli Hauzik oiriba tamthiraba laina laichara sinamaram oiraga siko gi mapok kuman pangthoklaroi malemda leiriba mitei gi damak chahi kaya chen chongduna lakliba siko gi 13 suba mapok kuman chahi khudingi August ki mangada pangthoki adubo Hauzik oiriba leibaki pibam asida mi punba yadaba madi tamthiraba laina laichara sinamaram oiraga handaki chahi gi oinasu mapok kuman asi pangthoklaroi hairi sikogi tungi thabak thoram singda laichar asi laitraba matamda pangthokpam thokpa pangthoklagani hairaduna malemgi mafam khuding makta choijaina amadi lamdam tamna laikhraba mitei chilnau singna thoram asi pangthoktabada sikogi masa loisangi lubloi sing amadi siko bunung sibiba singna nuhaitaba pokpi danaba General Secretary Konthoujam Ibochoba khangan bana thadorokpa cherol amana hairi Tokyo Olympic nupi gi welter category da Assam gi Lablina Borgohai ngasi ayuk pung 13 da sanagadaba ahanba semi final gi match amada Lablina ga Turkey gi Surmeneli Busanas ka sanaragani Saikhom Mirabai Chanugi lupa gi takaman PV Sindhu gi senjeng gi takaman gi matungda Assam gi boxer Lablina Borgohai na ahum suba medal purakpa bharat nangairi Tokyo Olympic ki nupa gi hockey dangarang ayukta sanakiba semi final gi match amada Bharat Belgium gi makuta manga anida maithi hore
ngarang nungthilda Australia amasung Germany gi marakta sanakiba ani suba semifinal da Australia na Germany bu panjal ahum amada maithiba piki final da Australia amasung Belgium hayeng nungthil pung ahum makhai das thengnaragani nakal amarom da ahanba amasung ani suba semifinal la laihoba team ani Bharat amasung Germany bronze medal gi damak hayeng August ki tang manga ayuki pung 3 ta sanaragani Tokyo Olympic ki nupi gi hockey da Manipur gi Pukramam Susila yauna sanariba Bharat ki hockey team ihan hanbo ina semi final la khong thangjin ki bagalena ngasi August ki tangmari nungthil gi pung ahum makhai da Bharat amasung Argentina semi final la thengnaragani DICFAI University Tripura na Tokyo Olympic ki keji nifumapan gi nupi gi weightlifting da Manipur gi Saikho Mirabai Chanuna silver medal phanglakpagi harauba phongdokpaga loinana ikai khumnajaba utkre August ki tang anida ICFAI University Tripura gi development officer yawba mihut kangbo amana Mirabai Chanu gi mayum nongpok kakchingda chatuna harau tayamna okpagi thoromama pangthokhi loinana mahakpu Kamal Ghat Tripura da laiba ICFAI University Tripura gi campus da lakpinaba pakwachapata harau na jabirakhi COVID laichat loiduna mahusagum pibam oirakpa matamda soidanamaki Agartala da lakani haina Mirabai Chanuna thajaba pirakhi haina Agartala dagi paudam lagle National Highway 37 dagi kha pangna Jiribam da miyamna chatnariba Vidyanagar New Alipur Horinagar amadi Uchathol phaunariba lambi asigi saruk khara yamna phataba Vidyanagar gi angamba lambi asi hena sokpana maram oiraga Manipur Food Industry Corporation Limited ki Vice Chairman K. Sharad Singh na masagi sel puthokuna lambi asi ngarang laibak pokpa numit ki semjin sajin ba hokre K. Sharad na lambi asi sembi bata mayam na harauba phongdorakre haina Jiri News Network tagi phangba pau asin hairi Mr. Moses Pamei Chairman Marcel Laikai Vidyanagar na phongdorakpada tang ahum gi nimi asida khoi gi Vidyanagar Niolipur Aglapur Harinagar gi changlakpa lambi asi gi angamba matek asi asuki matik phatabagi gari amadi mi changakpa khudong yamna chadan leramma adu ekhoi yamna watana raga K. Sharad Kumar Vice Chairman MSICL gi tana raga lambi asi mahangna paisa puthok chadana semba hobire masigi dama K. Sharad Kumar bu haningai leitana thagachari haina phongdokchari Silchar Medical College layeng sangdagi ngarang numidang wairamda thokkiba COVID ki update matungina layeng sang asida haukiba pung kunmari da COVID laichat asina maram oiraga miyoi amata sikibagi paulite laichat asina layeng duna leiba active case ki masing 53 ni pasigi manungda kunmapan na ICU da mangana ventilator da aduga miyoi kunthra marina oxygen support ta leiri haina layeng sang asigi wangangloi Dr. Bhaskar Gupta na phongdokhi patient discharge hoye gechen র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 60টি স্যাম্পল পজিটিভ এসেছে এবং আরটি পিসিআর দুটোই স্যাম্পল পজিটিভ এসেছে করোনা উপসর্গ নিয়ে গত 24 ঘন্টায় শিলচর মেডিকেল কলেজে কোনো রোগীর মৃত্যু হয়নি Assam gi yaipayuma loisingna puthokiba COVID-19 gi bulletin matungina Assam dangarang miyoi lisingama chamaga marfuni thogi masada COVID-19 positive oibe thengnaki masigi manungda Kasar jila dagi kunmari Karimganj jila dagi miyoi 15 Hailakandi jila dagi miyoi mari ki masada positive oibe thengnaki positive oibagi chang chada 0.3 oiri Assam dangarang miyoi 13 laichata sina laikhidaba kaloinana laikhidabagi apunba masing lising manga chahumga sukna taret sukre Manipur gi haksel loising na thokpa pau matungina miyoi 4 gi masada ngarang COVID-19 positive oibe thengnakre laichada sidagi miyoi lising amaga sumna humphum doi phaduna hankre layeng chathaduna leiriba active case ki masingna lising mapan chamri ga marfutarani Manipur dangarang laichada sina miyoi 13 laikhidabaga loinana apunba laikhidabagi masing lising amaga changma ga marfutarani thoi sukre Aroibada maroiba pau amukhanna tongan balup kaya galoinana World Meitei Convention na modutila thodoki matangda pau gi mifam ama pangthokre thodogasi matangda All India Mahila Congress ki President amasung hanagi MP Susmita Dev laktuna yengsinkhre hauzik oiriba tamthiraba laina laichata sina maram oiraga siko gi mapok common pangthoklaroi
टोक्यो ओलंपिक दा वेट लिफ्टिंग दा लुपा गी तकमान फंगलक्रबी साइखोम मीराबाई चनु गी युमदा चत्तुना हराउते अमा फंगदोखरे ngasi ayuk ki pung 13 da boxing gi semi final gi match amada Assam gi Lablina Borgohai ga Turkey gi Surmeneli Busenas ka sanaragani amasung Assam da ngarang naune mioi lising amaga chama ga marfuni thogi masada covid ki anuba case thengnakre laichada sina positive orbigi chang chada amate gi tathana lairi Lakhipur online YouTube channel gi Khomjinba Pao sandok jaba ngasi gi oinadi matang asida loijare